Akespan Imphal, Wahengbam Washington Pau Pajeri, Ahan Beda, Maruiba Pau. Mukhyamantri Yumnam Khemchand Sabapati Oiduna, Manipuri Santi Hanjil Hanaba, Paikat Kadabat Haurang Singi Matang the Kanakre. Imphal East, Imphal West, Bishnupur, Taubal amasung Kaksing Jilada, ngasi ayuk pung mga dagi numijung pung tarani toy pau bakar piu kom tokli amasung nupi sing na makok oiba MSE Entrepreneur Lak ani henbana Gem Women ya Initiative ta register tawrakre. Mukhyamantri Yumnam Khemchand Sabapati Oiduna Mahaki Secretary Tangarang Pangthokhiba Mifamda Manipur Santi Hanjil Hannaba Paikat Kadabat Haurang Singi Matang da Khanakre Social Media da Thagat Pawaro Lasi Khemchand Hai Sarkar Asina Raija Asida Mipum Khudingmak Tangdu Leitana Amasung Aswayangam Thokhandana Tung Koina Ing na Chikna Leminaba Yanaba Amadi He na Chawkhal Hannaba Honanaba Khongkham Set na Lepli Mifamaduda Raijagi Griha Mantri Govindas Kontaujam Amadi MLA Singh Saruk Yaki Ukhrul Jilagi Mongkot Chepuda Ngarang Maikei Khangdana Lakpa Nongmei Maruna Pan Badagi BSF ki Constable Mithun Mandal na Laikhidabagi Thokdok Adudasu Mukhyamantri na Nungai Taba Phongdokli Social Media da Thagat Pawaro Sri Khemchand na Hai Jawan Adu Ngarang Numidang Wairam Pung Taruk Taba Duaida Imphal gi rimsta laikan na bangam dana laikhidabani mahakna hai Jawan nasina kathok pagaloina na mathau pangthokhibagi thawang adubu matam chuppada ikai khumnaba amadi tawbimal khangbagaloina na ningsingduna laihorakani laikhidrabagi imung manunggi awabada saruk yaraduna raija sarkar na makhoi gidamak lepli hainasu mukhyamantri na phongdokle Security Force na thihumbagi thabak chathabada Churchanpur jila gi T Bangla MVCP area dagi mioi ani khulai konana fare makhoi dagi semdok laba carbine ama 9mm gi pistol ama popi maru bag kuntra taruk DI vehicle ani phangkhe Manipur Police ki cherol amada hai haukiba sagol sel numita Senapati Police CRPF amasung tarataruk suba sam rifles na Senapati jila gi ti khulelda achat awok sing check tawbada mioi ani WY tablet kilogram ama gram sani kunga konana fare Ukhrul jila gi thokdokta BSF ki jawan ama laikhidaba dudasu Manipur Police na awabo phongdokli jawan adu hatpada chenaba sing phanaba Security Force na thihumba ki thabak chathari hainasu cherola duna makhatari Imphal East, Imphal West, Bishnupur, Taubal amasung Kaksing jilada ngasi ayuk pung mga dagi numidung pung tarani toy phawba curfew komthokli Maharashtra Nursing na laikhidabagi chama humbudra taruk suba kumon thoram raijagi Art and Culture Vibhag State Archaeology na sinduna Imphal gi Kanglada haujik ayuk pangthokani thoramduda miyamna Maharashtra Nursing gi maphamda laisu katuna ikai khumnaba utpaga loinana tarpan sukatkani thoramduda Mukhyamantri Yumnam Khemchand Singh amasung Art and Culture Mantri K.H. Loken Singh saruk yagani ngasi asi World Parkinson's Day ni laina ase maruaina ahal oisilakpa matnamda makhong makhut nikpa neuro degenerative disorder amani miyamna laina asigi matangda ningthina khanganabagi pandamda pangthokliba numit asigi matangda raijagi health services ki director Dr. N Hemant Kumar na Akashbani Imphal asumna hai ngasi April gi tang 13 2026 Haribun numit asibu koina World Parkinson's Day and observe tawjabani koina Parkinson's disease na base koina kamaina khangadage da kogi maruina hansingda masa nikpagi thabak makhut nikpa khong nikpa ayamana pothaba matamda aduga masa da kanjallakpa yaun madal lumba satpada taptharakpa aduga koi ahanba phukpa se hidayam lungali aduga chatkarana koi kongthang hi yangjillaga manglong da lutharap tawna sumaina tawragadi koina Parkinson's ki laina se koi chingnagadabani New Delhi gi Maharashtra Information Center da chathakiba numitini yoiba residential summit ngarang loisinkhre Maharashtra Information Center na sinba National Public Relations Summit lisingani kuntaruk aduda laibak sinba thungbadagi sarkar gi makok thongba official singamasung communication professional kayana saruk yaki mifam aduda raijagi
DIPR विभाग की APO प्रेस निंगथौजम रोशन सिंचु सरुक याखी ताबीरिबा पावसी आकाशवाणी इम्फालदगिनी नुपीसिंगना मकोक ओइबा माइक्रो अमसुंग स्मॉल एंटरप्राइजेस एंटरप्रेन्योर लाख अनि हेनबना गवर्नमेंट ई मार्केट प्लेस जेम्स women ya initiative ta register tawduna senba sahi lising ani kunmanga kuntarukta register tawrakpa apunba masing lakh tara humdoi lising humudra yaukre sarkar gi oiba kaithel singda sanglakpada nupi singna mayok nariba khudongcha daba kaya du ko khanabagi pandamda women ya initiative asi lising ani tara mapalda hudokibani JMC Kendra Masung Rajya gi Mantraloy sing Bibhag sing Organization sing Public Sector Undertaking sing Panchayat amasung Cooperative sing na pot chai amadi service na sing balai bada khudong chahan na ba hudokpa online platform amani Kendra gi Youth Affairs amasung Sports Mantri Dr. Mansukh Manbia na hairi lisingani kuntra gi Commonwealth Games asi sanaroi sing da khanaba midyang changba malem gi thak ki ohengani Commonwealth Sports की President Dr. Donald Rukare ga unaduna pangthokkiba awangba thakki mifamda Dr. Manbia na hai Games asi ningthina pangthoknabagi damak amaga mapung phana mateng pinaduna sem sabagi matangda kopna khanare mifamaduda Bharatna Commonwealth Games lisingani kuntragi pandamdi sanaroi singda mapungaiba midyang changbani haina su phongdokhi केंद्र की पेट्रोलियम मंत्री हरदीप सिंह पुरी ना हाइरी कतार ना भारत आयत अपन याउदना पेट्रोलियम अमसुंग नेचुरल गैस पीगनी हाइबगी अचेत पथाजब पिरखरे कतार की एनर्जी अफेयर्स की राज्य मंत्री एनर्जी की प्रेसिडेंट अमसुंग CEO साउथ सेरिडा अल कबीग उनरब तुंगदा महांगना वाफमसी फोंदोखिबनी ngasi phongba pauses singi maroiba pausingi damak hauzik Nongmeikapam Bedamani leire Bedamani Thagachari Washington Chief Minister Khemchan Kangpokpi Fauraga Senapati da Mahak Okpagi Thoram Saruk Yarure Haiba Paungna Pongnafamgi Ahan headline oi Irang na lanba ngamludraba Kangpokpi CM Khemchan na Fauraga Senapati Yorure Project kaya sangaramle khundaminari ba furuk khudimak chawkhat minaraba matamda Manipur chawkhat kadabani haina Khemchan na phongdokiba wafamna sanalebak paucheda ahan headline tawri Pawasi Sangai Express ki edition animak Manipur Mail amasung People's Chronicle dasu ahan headline tawduna phongli Chief Minister gi Senapati Khongchat mangoinana kuki military chingnaba singna MR gi post ama khudum channaba honarakpada khudthokna khre haiba pauna huenlan pauche gi ahan headline tawri Ukrulda Litan area da akanba mongda kapna khre ROP tawduna leiba BSF personnel ama panduna sire haiba pauna Sangai Express Manipuri edition gi ani suba headline tawri Ukrul jila da BSF ama leikhidabagi pau Manipur Mail da su ani suba headline tawduna phongli Chief Minister na Kuki MLA Haukholat Kipgenga Henbungda unakre haiba pauna Naharolgi Thaudang pauchegi ahan balamaida maroiba pawoina phongli Bharat Lanmi GOC na Tangkhul amadi Kuki khulgi makok singa unakre haiba paw ama The People's Chronicle gi ahan balamaida phongli Tronglawbida State Force thambagi matangda Home Minister Govindas Konthaujamna phongdokiba wafam Sangai Express English edition gi ani suba headline tawri Ganfyu Melda Tronglawbigi thaudokta pikliba angang ani leikhidaba adubu Jeliarong Union Assam Manipur Nagaland na nungaitaba phongdorkli haiba paungna ahan headline tawri Tamilong Times ta World Homeopathy Day gi thoram Christian Heritage Institute ta pangthokre haiba paw ama maroiba pawoina phongli 3D Digital Dental Laboratory sangabagi paw amasung drug phabagi pawna Hill Hornbill Express ta maruiba paw oina phongli Washington Thagachari Bedamani Aroibeda Maroiba Pau Amkhana Mukhyamantri Yumnam Khemchan na Sabhapati oiduna Manipur da Shanti Hanjil Hanaba Thaurangi matangda khanakre Imphal East Imphal West Bishnupur Thawbal amasung Kakching jila da ngasi ayuk pung 5 dagi numijungba pung 12 phawba curfew komtokli amasung nupi singna mako eba MSE entrepreneur lakani henbana JM Women ya initiative ta register tawrakre Paulo jare